ꯊꯕꯛ ꯁꯨꯅꯤꯡꯕꯁꯤꯡꯒꯤꯗꯤ ꯊꯕꯛꯁꯨ ꯋꯥꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯁꯤꯗ ꯍꯧꯒꯠꯂꯒ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯖꯕ ꯑꯗꯨꯒ ꯁꯦꯟ ꯇꯥꯟꯖꯕ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯖꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯑꯃ ꯂꯩꯇꯦ ꯄꯩꯁꯥ ꯌꯥꯝ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯍꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯃꯁꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯃꯇꯪ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯀꯅꯥꯅꯣ ꯁꯤꯗ ꯑꯃ ꯂꯥꯛꯏꯁꯦ ꯄꯣꯠ ꯆꯩ ꯄꯨꯔꯒ ꯑꯍꯤꯡꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯑꯦꯀꯣ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯅꯤ ꯁꯤ ꯁ꯭ꯇꯣꯜꯁꯦꯀꯣ ꯁꯤ ꯁ꯭ꯇꯣꯜꯅꯤ ꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯁꯤꯗꯒꯤ ꯍꯥꯡꯇꯣꯛꯑ ꯁꯦꯝꯕ ꯍꯧꯔꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏꯁꯤꯗꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯤꯡꯍꯥꯔ ꯃꯌꯥꯝ ꯍꯧꯔꯒ ꯄꯨꯊꯣꯔꯛꯑꯦ ꯄꯨꯊꯣꯔꯛꯑꯒ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯍꯧꯗꯣꯔꯦ ꯑꯩ ꯃꯤꯡ ꯁꯪꯀꯔ ꯀꯧꯋꯦ ꯁꯪꯀꯔ ꯑꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯆꯍꯤ 54 ꯁꯤ ꯊꯕꯛꯁꯦ ꯇꯧꯕꯤꯔꯛꯄ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯁꯤ ꯊꯕꯛ ꯆꯍꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗꯒꯤ ꯁꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯆꯍꯤ 90ꯃꯨꯛ ꯐꯥꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯏꯗ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯗꯣꯛꯄꯤꯌꯨ ꯁꯤꯗ ꯅꯣꯔꯠ ꯏꯁꯇ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯑꯇꯩ ꯊꯕꯛ ꯑꯇꯩ ꯊꯕꯛꯇꯨꯗꯤ ꯑꯩ ꯍꯖꯤꯔꯥ ꯁꯨꯕ ꯑꯗꯨꯝ ꯆꯠꯄ ꯊꯕꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯌꯥꯗꯦ ꯃꯦꯖꯣꯔꯥꯝꯗꯕꯨ ꯅꯨꯡ ꯊꯨꯒꯥꯏꯕ ꯆꯠꯂꯤꯅꯤ ꯅꯨꯡ ꯊꯨꯒꯥꯏꯕ ꯇꯧꯕꯗꯤ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯃꯇꯝꯗꯅꯦ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤ ꯆꯥꯅꯤ ꯃꯥꯅꯦ ꯑꯗꯨꯝ ꯍꯧꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯤꯝꯇ ꯋꯥꯍꯟꯗꯦ ꯃꯣꯏ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯦ ꯑꯗꯨꯒ ꯇꯦꯛ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯁꯇ ꯅꯨꯡꯉꯥꯏꯇꯦꯅ ꯏꯁꯥꯅ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯉꯁꯤꯔꯅ ꯈꯟꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥꯁꯪꯀꯔꯒꯤꯅꯦ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯑꯩ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯓꯥꯔꯈꯟ ꯑꯩ ꯄꯤꯁꯛ ꯄꯤꯛꯏꯀꯥꯟꯗ ꯆꯍꯤ 16 ꯑꯗꯨꯃꯥꯏꯅ ꯁꯨꯔꯀꯥꯟꯗ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈꯤꯕꯅꯦꯕ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯦꯜꯂꯛꯄꯅꯦꯕ ꯆꯦꯟꯂꯛꯄꯗꯨꯗ ꯑꯩ ꯃꯩꯇꯩ ꯌꯨꯝꯗ ꯁꯨꯝ ꯄꯤꯁꯛ ꯄꯤꯛꯏꯀꯥꯟꯗꯗꯤ ꯃꯩꯇꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯆꯥꯎꯔꯛꯄꯗ ꯃꯣꯏꯅ ꯀꯨꯏꯔꯕꯅꯤ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯕꯅꯤ ꯑꯩ ꯁꯤꯗ ꯄꯥꯡꯒꯜꯗ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯃꯣꯏꯅꯁꯨ ꯊꯤꯕꯤꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯊꯤꯔꯦ ꯑꯩꯈꯣꯏ ꯁꯤ ꯄꯥꯡꯒꯩꯗꯒꯤꯀꯣ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯂꯩꯕꯤꯔꯒꯦ ꯑꯉꯥꯡ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯁꯪꯀꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯀꯩꯀꯩ ꯊꯕꯛ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯊꯕꯛꯁꯤꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯁꯤꯡꯍꯥꯔ ꯁꯥꯕ ꯑꯁꯤ ꯊꯕꯛꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗꯩꯅ ꯄꯨꯡ ꯀꯌꯥꯐꯧꯅ ꯇꯧꯕꯤꯗꯣꯏꯁꯦ ꯑꯌꯨꯛ ꯄꯨꯡ 2ꯗꯒꯤ ꯍꯧꯒꯠꯂꯒ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯛꯂꯦ ꯄꯨꯡ 7:30 ꯐꯥꯎꯕ ꯐꯝꯃꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯁꯥꯔꯅꯤ ꯁꯥꯔꯒ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯇꯥꯎꯕ ꯂꯣꯏꯔꯦꯗꯅ ꯇꯥꯎꯔꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯔꯒ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯅꯤ ꯑꯗꯣ ꯁꯤꯗ ꯅꯣꯡꯃꯗ ꯁꯨꯝ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯝ ꯆꯥꯡ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯡ ꯆꯠꯄ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯑꯩ ꯈꯨꯠꯁꯨꯃꯟꯗꯤ ꯂꯦꯝꯃꯦ ꯑꯗꯨꯝ ꯏꯃꯨꯡ ꯑꯃ ꯄꯨꯕ ꯀꯣꯟꯅꯕꯒꯤ ꯆꯥꯡ ꯏꯃꯨꯡ ꯑꯃ ꯄꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯤ ꯂꯦꯝꯃꯦ ꯑꯩꯅ ꯑꯋꯥꯠꯄꯗꯤ ꯂꯩꯇꯦ ꯑꯋꯥꯠꯄꯗꯤ ꯂꯩꯇꯦ ꯅꯍꯥꯁꯦ ꯍꯧꯖꯤꯛꯁꯦ ꯅꯍꯥ ꯃꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯝ ꯇꯝꯁꯤꯜꯂꯒ ꯊꯕꯛ ꯐꯪꯗꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯣꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣই ꯊꯕꯛꯁꯤ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯀꯥꯁꯪꯀꯔꯅ ꯇꯧꯔꯤꯁꯤꯗ ꯃꯌꯥꯝ ꯈꯤꯇꯪ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯀꯔꯤ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯁꯦ ꯊꯕꯛꯇꯤ ꯆꯤꯜꯍꯥꯎ ꯊꯤꯔꯗꯤ ꯃꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯒꯤ ꯌꯥꯔꯒꯗꯤ ꯊꯕꯛ ꯑꯩ ꯑꯃꯠꯇ ꯐꯝꯗꯅ ꯄꯣꯊꯥꯗꯅ ꯇꯟꯗꯕꯒꯤ ꯊꯕꯛ ꯈ꯭ꯋꯥꯏ ꯃꯔꯨꯁꯦ ꯂꯥꯏꯅꯥꯁꯦ ꯇꯟꯕꯨ ꯇꯜꯂꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ ꯃꯥꯅꯦ ꯊꯕꯛꯁꯤꯗ ꯑꯩ ꯁꯤ ꯊꯕꯛꯁꯤ ꯍꯥꯏꯅ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯈꯟꯒꯗꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯈꯪ ꯑꯣꯏꯔꯤ ꯊꯛꯄ ꯆꯥꯕ ꯏꯃꯥ ꯃꯄꯥꯅ ꯂꯣꯏ
पूरा थाकपनिना आई करिंत अवाब लेते माने होजी नहाजिंगसे अदु तुमगी वाखन खनगदबा माने माने तुंगी खनगदबनी तुमगी आई पाखंग फाजले चावरा हाय नुपी अंगांग थिरानी करायदा थाकनी माने अमाजने कनाने इचा नुपा हम पोयाना हरावरे इचा नुपा पोकपदा हरावगनु कई मागी सेम साबगे तुमदा हाना खल्लोबा माने माने आई मासे इचा नुपा दि पोय कमाई सेम जिगे कमाई माने चाहन में कमाई मी मंगम जिगा हाय अखोयना थबक करिगुमा तहन मंगमद्रसु लाई लासु तमनबदी माने माने दरकार होयेबा आगी तौबम थोको मागी मही मसिंग तंबदो मही मसिंग हुजी आई चानी चे बीए लोरे हुजी हुजी थबक तौबदो पैसादो लेताबनिना कराजे थबक तहलनी माने अदो अखोयगी काशंकर गी हुजी की स्टॉल से हौदोकदो लुपा क्यामु का चंगीगे से आनबा से हौबदा जैसे कुन सामुक्ति चंगे पलिसिंग कुन कुंथ्रामुक चंगेबा पलिसिंग कुन कुंथ्रामुक औदोरकपने अदो सिना इमुंग मनुंग कुनाबा अदुम कोनाबा हाइतारे कोनाबा हाइतारे नुंगाइना कोमना हिंगबा इमुंग अमा अदुम ओइनी अदो कासंकरना इमुंग अता हौगलगा कन्ना होनबीसिबो कनागी ओइदिनो कनागी ओइदुरिसि महयंग इचा अनिगी ओइदिनो इचाजिंगी दमक्तनी इचाजिंगी दमक्तने तौरि इमुंग अता हौगतना वान होनरिबा मयामसि इचागी दमक्तनी अदुना मचा ओइबजिंगना मता मांगन बिगनु मापागी सेल मांगन बिगनु कन्ना होना बिगु मापा जिंग अवाबसे खंबियो अन नहाजिंगदा अरोइबोइना थबक खरा सुबिनबा पाउजेल अमता पिबियो नहाजिंग थबक हाय रुनी थबक एनी थबक ओरसो चिलाउ थिगनु तनगनु होय तनबु तल्लदि उपाय लेते ओके याम नुंगाइरे अदि होरेन कासंकरदगी अमु अखोय मागी से हावब्रादो येंगसि मैम साबिनसि थैंक यू थागाचरी